Hello ma'am. Howzig ase khoi prithvi ase nongsa kita hek sarakpaga adukki matik saba nong kita hek chubaga ising ichak de thoibase kari maram dagino umangdi yamna kokthokpa amasung u thabagi saru yamna watpadagini natra aduna ngasi ase 5th June World Environment Day ni adugi aisu ayuk nganta hawgatle aduga agi phamung ase semjallaba matungda phirol langsi loishalle agi imanabana aibu lawba lae aduga khoi bani yumnagi thoe ngasi ene chatliba ase World Environment Day ga mari lenana Sangai Service Private Limited na Cherau chingda u thabagi program hok seleba hariba program asida aibusi invite tobirei adugi aina aigi imanabaga punna u thanabai damakta chatlibani Sangai Service Private Limited ki team su u thanabai damakta u pambi mayamaga ready da lebirame akoina Cherau chingi fazaraba view se yengaga u pambi singse mathang thajalle akoina umang gokthokpade leptaba u pambi na sungta thajandaba taragadi nongsa kita hek sabada adukki matik sarakani nong kita hek chubada ising ichau hen tholakhigani yaningagadi comment ta yes ana comment option biramo aduga adomsu ngasi nataba taragasu adomne any sangma matamda u pambi ase lupa chama chani khata pibani adomgi yum natraga adomgi any jagada amatang orasu thajansi aduga akhoi amaso akhogi makha tarakbada lakadaba generation sing asina akhogi prithvi ase amaso akhogi imalai ba ase hingmada nungai ba jaga ama oinabagi damakta nataba taragadi umangna sum kokthokpa una sung tha thajanaba taragadi nongmagi hen sagalakhini hen ising ichau tholakhigani aduna video ase adomgi imanaba amaso imanabi singda awareness oinabe damakta share to shinbiramu. Thank you so much for watching and see you in the next video.